Maikei khudingmaktagi chapsilakuna changthok changsin yadraba senmitlon kangkhong chaiduna leiriba lamdamasigi luraba tangkagasida lamyanba NK Sanajawbugumba mathau namaringje leiba imaleba ki khanba naha kaya mathau tari haina UNLF ki hanagi chairman ningthemcha Sanayaimana fongdokre ngasi NK Sanajawba Memorial Trust na mapungoiba thodang loduna amadi lamyanba Sanajawba ningsing thokpanglupna sinduna lamyanba monthly journal gi founder editor oirambata natana United National Liberation Front UNLF की founder organization secretary oiramba lamyanba NK Sanajawbana lekidabagi kuntrarek suba ningsing kumon ngasi singzamai wang motorban khitri kaida pangthokre thoromaduda mahaki warol thamladuna ningthemcha Sanayaimana hai leibaki luraba tangkagasida micham kaya awaba nangduna amadi sanmitlon gi fibam kangkhong chaiduna leiringai tanfambasida achumbagi damak hanba leitaba thongna amaga loinana lanthengna khiba NK Sanajawbugumba mathau namaringje leiba imaleba ki khanba naha kaya mathau tari achumbagi damak hanjin jail changbada kidana ihau kaya mayok naduna achoba thodang kaya laurakhiba lamyanba Sanajawbagi mathau namaring jail adu hauziki naha singda chenba mathau tai khunai asigi hauzik oiriba fibam masida achoba thogai lauduna imaleba ki damak punna kathokpa ama loinana nungsinana honarabadi afaba khunai ama oiba ngamgani haike Jumna ningsing thoram pangthokpa khatenatana ngasi ekoi lepaki fibam yamna lo tanpham maikei khudingmaktagi chapsilakpa economy gi fibam sukang khong chal fibam chesta naw NK Sanajawbugumba mioisingi mathau tamse hen meksen sungdore achumbagi damakta hanjanna jail changba ki daba magi punchido struggle amagi sakam lokhiba dumba mioising mara nahasing yamna sakare ngasi mirolna orona naharosingna madu shidam madu neinadana lepak sigi kunai sigi oi filmsdagi lepak nai kannaba tabak tulang lo no honorade lepak yam kana oine se koi mirolda mara naharosingda si policy kini